लखीपुर ऑनलाइन पुथोक्सबा दिसंबर की तांग 19 जुमसा कैसे नुमित की खोमजिनबा पाउ ताबिरसे अहानबदा मरुओइबा पाउ आसाम की असेंबली अमदी पार्लियामेंटरी कॉन्स्टिट्यूएंसी सिंगना कोनबा मफम सिंगी नमखै नौना याथोकपगी थबक हौनबा हाइख्रे इंटरनेशनल मणिपुरी शॉर्ट स्टोरी फेस्टिवल की लोइसन थौरम सिलेट की मणिपुरी राजबाड़ी मानदोपता पांगथोखरे नंबर 18 मॉडल आंगनवाड़ी सेंटर अमा फुलरतोल सोनबाड़ी संगाख्रे मणिपुरी मीडियम तमलिबा एलपी था की महिरोई सिंगी क्विज कंपटीशन का मरी लेना एमएलपीसीसी अमदी आमसुगी मिहुट कांगबुना ओजा सिंह अमदी महिरोई सिंगा उनख्रे नेशनल फुटसल चैंपियनशिप 2022 दा सरुक यारुनबा जारिबोन हैलाकांदी की सानरोई सिंह गौहाटी पांख्रे वाकचिंग की तरानिथोइनि पानबा इमोइनु इरा थौनि नुमितना लाकपदा सिकोना याइपा पाउजल पिरकले ऑल जिरीबाम क्रिकेट एसोसिएशन हाइना लाइरंबा दु जिरीबाम डिस्ट्रिक्ट क्रिकेट एसोसिएशन हाइना मिंग ऑनख्रे अमसुंग नोंमाइथेम कुंजरासना इबा सैरेंगी खोमजिनबा लाइरिक इमागी सक्तम फोंख्रे हौजिक मपुंग ओइबा पाउ ताबिरसे केंद्र की मिखल कमीशन ना लिसिंग अमगा चमापन यांखै की रिप्रेजेंटेशन ऑफ द पीपल एक्ट की सेक्शन 8A की मतुंग इना असम की असेंबली अमदी पार्लियामेंटरी कॉन्स्टिट्यूएंसी सिंगना कोनबा मफम सिंगी ngमखै नौना याथोकपगी थबक हौनबा हाइख्रे चीफ इलेक्शन कमिश्नर राजीव कुमार ना असम की चीफ इलेक्टोरल ऑफिसर दा पिरक याथंग अमगी मतुंगिना असम लेंगाकना हाइरिबा ngमखै याथोकपगी थबक असि मपुंग फाना लोइसिनरिबा फावबा लाक्लिबा जनवरी की तांग अमदगी हौरगा राज्य असिदा अनोबा एडमिनिस्ट्रेटिव यूनिट सेमबदा अथिंग थमले पनबजाई लिसिंग अनिगा अमा चाहिगी सेंससता युमफम मोरगा राज्य असिगी असेंबली अमदी पार्लियामेंटरी कॉन्स्टिट्यूएंसी की ngमखै याथोकपगी थबक पाइखटकनी हाइरि हिरम असिगी मतांगदा मियामगा फमिनदुना खनबगी अककनबा तारीख असम की पाउचे सिंगदा फोंदोरकनी हाइरि निंगसिंग बजाई मसिगी ममांगदा डिलिमिटेशन की थबक असि लिसिंग अमगा चमापन हुंबुतरा तुरुक ता पांगथोकिबा लेख्रे हिरम असिगी मतांगदा मतम लेरिङैदा मणिपुरी सिंगना खुंदाबा मफम सिंगदसु करी करंबा फिरेप लहोगदगी हाइबगी मतांगदा खना नैनबगी मतम ओइरे हाइना माइगै कयादा फोंदोकनरी बांग्लादेश नुमित हुमनी चुपना चथरखिबा इंटरनेशनल मणिपुरी शॉर्ट स्टोरी फेस्टिवल 2022 की लोइसिनबगी थौरम ngarang दिसंबर की तांग 19 सिलेट की मणिपुरी राजबाड़ी मानदोपता पांगथोखरे लोइसिनबगी थौरम असिदा वारी मचा पाबगी मंगा सुबा थौरम अयुकी पुंग 10 दगी हौदोखि nganगोम बसंत कुमार ना मॉडरेटर ओइबिदुना पांगथोखिबा थौरम अदुदा बांग्लादेश की अइबा माइबम उत्तम कुमार सिंह रतन याउना तोंगान तोंगानबा अइबा अइबी तरामाथोइना मसाना इजबा वारी मचा सिंह पाथोकनखि थौरम की मनुंग चन्ना मपानदगी लाकपा डेलीगेट सिंगदा बांग्लादेश मणिपुरी साहित्य संसद सिलेटना मेमेंटो खुदोल तमदुना इकाई खुमनबसु उठखि अरोइबदा सोसाइटी की तोंगान तोंगानबा वारेप कया लौकिबगा लोइनना 19 सुबा चाही की मिफम सुलुइसनखि कासार जिला की फुलरतोल जीपी की मनुंग चनबदा लेबा दक्षिण फुलरतोल सोनबारीदा नंबर 19 मॉडल आंगनवाड़ी सेंटर अमा लखीपुर के ऑनरेबल एमएलए श्री कौशिक रायना ngarang रिबोन कक्तुना संगाख्रे लखीपुर आईसीडीएस प्रोजेक्ट की मखादा साबा सेंटर असी संगाबगी थौरमदुदा नोंगपोक लखीपुर की जिला परिषद अनिता देवी ओबीसी चेयरमैन अभिराम शर्मा जीपी प्रेसिडेंट दिलीप दास ब्लॉक एपी प्रेसिडेंट जेकब लार्जरलिन सीडीपीओ प्रतिभानाथ इंजीनियर सोइलेस सिंह चिंबा मियोय सिंह सरुक जाखी আজকে আমরা যে মডেল আঙ্গনবাড়ি কাজ করাচ্ছি ছোট ছোট বাচ্চা শিশুদেরকে পড়াশোনার যে ব্যবস্থা আমরা করছি সেটা সঠিকভাবে হচ্ছে কিনা সেটা যাতে তদারকি করা যায় এজন্য আসাম সরকারের একজন মন্ত্রীকে এখানে পাঠানো হয়েছে শুধু একটা আঙ্গনবাড়ি দেখিয়ে আসার জন্য যে কাজ ভালো হচ্ছে কিনা এখানে সঠিকভাবে কাজকর্ম হচ্ছে কিনা নিয়ম মেনে কাজ হচ্ছে কিনা সেটা পর্যালোচনা করার জন্য
Lagliba January ki tang 12 da pangthokadoriba LP thak ki mahiroi-sing gi oiba quiz competition ga mari lainana MLPCC amadi AMSU gi mihut kangbu amana ngarang Kasar Lakhipur gi manung chanbada laiba school sing da chatuna oja sing amadi mahiroi sing ga unakre number changma ga kuntramapan koroi kandi LP school dagi hauraga number chatruka humbutra humdoi Kula Singha LP school Kakmara Chandrapur LP School Ranipur number chama ga manga Manipuri LP School number chama ga taruk Kumbha Singha LP School Sribar number chahum ga marphu manga Rajagram LP School Ningthemkhul number changma ga yangkhai mari Sribar LP School na chingba school singa sigi oja singa punna phamina duna wafam kaya kupna khanaki hairi panbajai MLPCC Assam amadi AMSU anina silangduna lagliba January ki tang 12 nongmaijing numita Rajya asigi Manipuri medium da tamliba LP thaki mari suba amadi manga suba da tamliba mahiroi singi oiba quiz competition ama ibudau thongnang Lakhipur khuman da pangthoklagani LP school gi oja singna makhoi gi satra satri singbu hairiba hendanaba sida saruk yahanbiu haina MLPCC amadi AMSU gi maige dagi paujelakli Nungairaba paujel Chaliba chahi lising ani ga kunithoina bidai piramdai anauba chahi lising ani ga kunumdoibo taram nokpaga mari lenana Rising Race Foundation Chanpur kasarna silangduna jagoi hendanabagi thormama lagliba December gi tang 13 da pangthoklagani mingjal sel oina supnatagi lupa chama kaktamak lawjagadoriba jagoi hendanaba asigi ahanba mana oina lupa lising ahum ani subamana lupa lising ani aduga ahum subamana oina lupa lising ama trophy ga loina napigadori masagi chahi kun gi makhada leiba nupa macha amadi nupi macha singa hairiba dance competition asida saruk yanana bagi tamak mobile number 8822246842 natraga 9954603310 natraga 938330624 number singa sida pau phauna biduna registration tobinaba Rising Race Foundation Chanpur kasar gi maike dagi paujelakli ngasi dagi hauduna numit humni chupna Guwahati da pangthokadoriba National Futsal Championship 2022 da Assam team gi oina jaribon hailakandi dagi sanaroi nipan saruk yariba sanaroi singa dudi thangjam pamhaiba Konsam Satyajit Nambram Anukul Wangkhairakpam Ramananda Salam Manichandra Haurambam Mangal Sala Thaunaujam Paulan Khomba amadi Nandaibam Surjit Loinana Team Manager Yengkhom Chandrajit amasung makhoi butakpi tambiriba National Referee Konsam Robindra su ngarang jaribondagi khongsan kre haina SDFA gi Secretary Khaidem Joykumar na khanghalakte Lakliba January gi Chaichat ahum Waksingi tarani thuini panba numit na lakpada kanglei khunai gi miyam da ingtapa afaba chakhatpa manaba punsi nungsangba tangdu leitaba hiram khuding da wata padaba sel thum phagananba imung mahilang daba miga gi oiba afaba mari hena chasilhanba nupi angang da chathaba pathok thok taba amadi nungai yaifaba imung manung ama oibaga loinana pumnamakasi ima imoinu na pibiramba oirasenu haina Southeast Asia Cultural Organization SICO gi Secretary General Irengbam Indrajit Mitay na thadorokpa cherolamada hairi Kangleipa ki anganba matamdagi topa inat ki oiba chanarol amadi lining laison irat thauni gi chanalon chat ama sagonaragi masimagnasu malemgi tongan ba leiba ki miyamna Kanglei khunai gi chanalon chatta awangba thaki kai khumnaba utlibani haina cherola sina makhatari adubu laibak thibadi masibu mapan lamgi Hindu lainingi ithil changsilakpadagi chauna sapu piraktuna maring marang hanbata natana Kanglaicha sing horakpam khangdaba mapama pu khangdabagi thak amata leirakle cherola sina makhataraduna masibu matam chana kalhauna bagi pandamda sikona inat ki chanabi ngaksenba amadi masibu sandoktuna nahunana malemgi thakta pukhatnaba yelhomi mitei kalhauna bagi akanba thaudang lauduna lakli haibana chingba wafam kaya cherola sida phongdoragle
All Jiribam Cricket Association haina leiramba adu Jiribam District Cricket Association haina ming ole haina Association asigi advisor Dr. Haubam Joykumar na phongdorakre wafam asingarang Jiribam gi Hotel Dreamland da pangthokiba paugi mifam mada phongdokhibani Jiribam da cricket asibu chawkhatnanaba honabada Manipur Cricket Association gi maikedagisu akhanaba midyeng changhaningi haibagi wafam advisor na phongdokhi Paugi Mipamadуда Jiribam Olympic Association ki President L. Ranjit Kumar Singh, Jiribam District Cricket Association ki Advisor Dr. H. Joy Kumar Singh, Association Asigi President N. Buddhachandra Singh, Secretary Priyo Kumar, Vice President N. Jotin, Joint Secretary L. Premjit, Ketrimayim Jitendra Amadi, Joint Publicity Secretary N. Surjitsu Sarugyaki Haina, JNN ki Pau Amada Hairi. Samta koi kasada talaga sanaba kasardagi jiri da laga sanaba adumaina anaba oirami matamaduda maruina cricket ta yamna chauna role loba club ase ming panjaba taragadi koigi jiri gi mayonda leiba kalinagar gi brothers union na oirami ahan boina 92 93 da koina cricket challenge trophy ma pangthoki mathang da amuk brothers union gi banner makha da pangthoka da bado ngasai gi club amana tawda khatang phajamande aduna khatang achauba mongda all Jiribam gi level da association ama semaga tawraga di fagadra haina koina all Jiribam cricket association haina matamadugi cricket ku pamjaba mioi khara sinjaraga semjaki ai chamak adugi founder president oijaki aduga loina na koigi jiri ram da masidi koigi hiram khuding makta khara sotha banina koigi Jiribam da cricket asibu chakhon na ba honabada Manipur Cricket Association Maigai da gisu akhan ba mieng ama changbina ba Imphal West ki Major Khulda leiba Manipur Press Club ki auditorium da Nongmaitem Kunjaras na iba Sairengi Khomjinba Lairik Asangba Publications Imphal na sinlang tuna phongkre Thauramda Professor Polem Nabachandra Chief Guest All India Radio ki Program Head Adhikari Mayum Git Chandra Sharma na Guest of Honor loinana Professor Thokchom Ibo Hanbina Thauram mapuiki Lengbirakpa singbu Dr. Huirem Tembana Taram Naukpagi Warol Thambiki Thagat Wahina Asangba Publications ki Proprietor AC Netrajit Napiki Thoromasida Saknairaba columnist Dr. Rajkumar Gunachandra Manipuri Sahitya Premi Samiti ki President Nauroibam Intramani Scholar Dr. Chandra Amasung Public Library ki President Ajit Kumar Sarmana Chingba Kayasu Sarujaki Hairi Aroibada Maroiba Pao Amukhanna Assam ki Assembly amadi Parliamentary Constituency singna konba mafam singi ngamkhai nauna yathokpagi thabak haunaba haikre International Manipuri Short Story Festival gi loisin thoram Silet ki Manipuri Rajbari mandopta pangthokre Number 19 Model Anganwadi Center ama Fulertol Sonbari da sangakre Manipuri medium da tamliba LP thaki mahiroi singi quiz competition ga mari lenana MLPCC amadi amsugi mihut kangbuna Oja Singh amadi mahiroi singa unakre National Futsal Championship 2022 da saruk yarunaba Jaribon Hailakandi gi sanaroi sing Gauhati pangkre Wakching gi tarani thoini panba imoinu ira thoni numina lakpada Sikona yaipa paujal pirakle All Jiribam Cricket Association haina lairamba du Jiribam District Cricket Association haina ming onkre amasung Nongmaitem Kunjaras na iba Sairengi Khomjinba Lairik imagi saktam phongkre Lakhipur online gi Khomjinba Pao sandok jaba ngasigi oinadi matang asida loijare